ngarang boro bekada kuki singna fajinkhibana miyoi teruk maunaha ahum amadi manempok ama amadi pikliba angang ani punna makhoi taruki manungda angang amadi kuki singna angang adubu bora khaw manungda hapsilaga torende langtharakle haibugi wafam kaya ama social media singda phongnarakli amadi mangkhiba makhoi taruki manungda mama macha amagi mapuroiba Uttam hariba miyoi asi Meghalaya da mystery oina thabak suba yawbani hariba laibak thiba thodok asigi paw hek tabadagi Uttam sagani thakani haibugi wakhal sangkhidre ingba fawkhidre angaobgum lelli yenghaidraba uhaidraba asigumba thodok asi Manipurda aduma kayam kuina thokigadagi haiba wafam asini kanglup anigi thoknariba lan asida asigumlaba misam phaba hatpagi thabak asi kuki singna satharakpa asi yamna laibak thibani ningsingba yabade kuki nupi ani mafi thongnana furubagi prime minister na sauna wanganglakpagi Manipur gi minister MLA CM and Biren Singha masa yauna maira 5CS so sing darna famduna tawki hausikna mara leijadraba misam kaya siba angang ahum yauna imung amagi miyoi taruk siribra hinglibra khangdana leiriba matamdana karisu khangsinnadaba usinnadaba sarga leiba asi tasengna laibak thibani haiba wafam kaya ama thamnarakle haijaningba wafamdi nomagi surga chajaba miyoi sing asida thokliba awaba sing asi adumak wakatpham leitana akabugi irolungda adumak thamkhragadra haiba wafam sing asini yamna singnaningai oiba thamoi sokpa nungaitaba paw amana fajinkhibana makhoi tarukki manungda angang singna tongkhiba sendal adu I tairaga thengnaba asina fatraba kuki sing aduna angang sing adubu tamthiba miyot minai tawraga hatpi khrabra haiba wafam sing asi ireisa singi thamoida puba ngamdaba khangba ngamdaba thamoi sokpa ama oinarakle macha satharakpa paw ama oina fajinkhibana miyoi sing kanba ngamdrabadi miyamgi akanba ihau lakani haina kokomina laingakta akanba wafam thamlakre adungai kukina mihathina hatpi khraba ichalin thoi ngambigi mityengi pakhong phongdringai ngasi su mityeng khargi pakhong adumak challi asigumlaba thamoi sokpa nungaitaba thodok asi kayam kuina khangduna yengduna leikigadagi haiba wafam asini kuki singna misam phajanba angang fajinkhibana asigi matangda arambai tengolgi achoba thodang loriba sengmai unit ki Robin mangang khwairakpamna sumna hairakli lanmi masen hatokna sei noina sokhoibu halu aikoina su noigi khulai paiba militant sing hatkani karisu khangdriba angang macha nupi sing adu thadok pirau karigumba nakhoina minungsi amatta yaudana nupi angang sing adubu hek loishanlamaba ibudo pakhangba ibudo kobruna khangsanu isa hatpa papuge noigisu aine hek phabuga pokpada ngairiba oigera chahi chama surabi hanubi oigera lemna tokloi hatokani please jiri gi nupi angang sing adu thadok pirau haina mahaki Facebook page ta thagalakhi